Kashmir ki Pahelgam da terror attack chathakhiba aduga Kuki shingna Manipur da chatharakkhiba Laan Asiga Manaba phivam Leirabasu Lamdam Asigidi ngasi phaoba Achumba Wayel phangdana leiri haina retired district and session judge Aribam Noutuneshwari na phongdorakli wafam asing asi Aribam ongbi jivan latam songching subam kuman leimana Local Development Association amadi leimarol leisiamba nisaban kwakitel soibam leikai haurok jambigi matenga loinana sinkiba Mothers Day gi thoramda mahangna phongdokhibani Kwakaitel soibam laikai horok chambigi community hall da pangthokiba thoramaduda Aribam Noutuneshwari na hai ima haibasina aikoi pumnamaki athoibani angang naupubadagi hauraga taibang phawraklaba matam phawbada ima na hiram khudingmakta kathoklaga lakli maramaduna ima haibasidagi ahenba atei leite Langi chaiteng phangliba lamdam asida ima kaya awa maisa langli aduga ima kaya amana Manipur gi apunba saktam ngaknaba lanthengnaba yauri Masida sunatana kunai asida thokpa thongdo wathok kayada ima singna achoba thongtang lauraga lakli masige mayek laraba khudam ama hairagadi lamdam asida thokhiba ahanba amasung anisuba nupi Laan asini kumjali singani kolumdoi gi mi ahumdagi Kuki kulai paiba singna chatharakkhiba landa asida nupi angang kayagi punsi pikhamnakre Aribam da pikliba ngang yauna myoi taru Kuki shingna tamthiba mongda hatkibagi thongdok ngasi phaoba kaunaba natri asigumba tamthiraba lichat chatpa ngamliba Kuki kulai paiba sing aduga handa Kashmir gi Pahelgam da micham kuntaruk hatkiba terrorist sing aduga thoidokna khenaba leite adubu Pahelgam gi thongdok adugi Achumba Wayel piba oina India lengangna terrorist sing gi mathakta operation sindur chathaba laikre laibuk thibadi ngasi phaoba aikhoi gi thawai mangkraba micham maya gi Achumba Wayel di center na pibidana leire matang asida center na aikoi da kari mityang yengli haibasi nainaba chungani haina Noutuneshwari na makatana phongdokhi ngasi gi thoramadu da United Women Development Organization gi president Anwari Nurjahan amasung tera khongsang bigi community hall da hangba relief camp da changjafam lauribi yumnam me malaimana president member singwena saryaki Laan Asiga Manaba Sanai Thanai Leiraba Khoppa any society da Maitei da haigera Kuki da haigera Manipur da haigera India da haigera Pakistan ngasi akoina khallaga yengseba akoigi damakta masidesida Kuki shingna pharaga misipasa mayam leikeba Syria have phangdaba Syria ni lauraba mohoigi body masen amo phangdaba phi masen amo phangdaba koina sizinaraba haigi identity oiba madu kaima amo phangdaba amsu zidida pikiba angang thani mate yauna angang khobung amadi ahan pi ngata su oiba aduba ahunda makoi na kidnap tawraga abduction tawreraga makoi custody da mado what pa ya ban mi ne mo eraga what pada de body between ga lanthare eraga koina